mahausaagum back exercise tauba haudrangida warm up si minute 8 tagina 10 phau ningtijana taubiyu ahanba exercise oina khut lapthokna paiba cable pull down exercise taubiyu set mari dagina manga phauba tauba yai aduga repetition na haurakpada khara light oina weight kitang light oina tawraga repetition tara matoi trying thoi dagi hauraga yo yamna lumna tawraga khoi repetition taruk tere chwai delusion dio masigi exercise si khoi gi atopa back gi heavy exercise tawba lakadaru mayam dugi warm up oina tawbada yamna kana ba exercise ni masina ready on leo haita natraga khut launa lapna paiba khoi gi bar jing baje si tawba yai si gi si khoi gi sets ahum gumba tawba aduga lemhauriba set ahum mukna khoi gi white grip cable pull down to tawba ani si punchilaga set manga taruk tagi hena tawbidaba ismaina tawba su yai athangi exercise ina khoi gi free weight barbell rows ni free weight barbell rows si khoi sets mari gumba tawbiba yama bada manga adu khara yanglap na hauraga khoi gi repetition tara mato trying thoi swai dike hauraga khwai dike lumba weight khoi gi repetition taruk natraga tere swai da losin diba khoi gi masi gi exercise tawmam tamda khoi belt si na ba kaubi ganu loina na khoi gi back si straight on thambiba ahom suba exercise oina khoi gi single arm dumbbell row si tawbiu set ahum tawbiu oina rom da set ahum yet lom da set ahum aduga repetition jina khoi gi kitang yang ba dumbbell dagi hauraga 11 12 repetition tawga koina yamna lumba da khoi repetition taruk tare chwai da lotion diba belt sin ba kaubi ganu aduga back straight ta thambiu one arm dumbbell rows tawba matamda khoi gi oina yetna si chang manana tawbi gadabani haibati oina da ahum lak tawba aduga yet lon ju ahum lak tawba aduna tragedi akhona dead muscle si manaroi aduna repetition su set oina da set ahum lak taw taragadi yet lon da set ahum lak tawbiba aduga repetition ju chaman na tawbiba hoi kari gumbada khoi gi manadana tawba yabagi matang su lai haibati khona back si chawwa manadaba phanba manadaba matamda khoina side amarom da set amani henjinba adagi repetition di habet manarap torga mai to pasulai adubu ayam matamda khoina normally ayam matamda khoina side ani si mana na chali khoina om torga na om tawba mari tawna mari tawba sumai mari suba exercise oina seated cable row si tawbiu si set mari gumba tawbiu aduga repetition ji mahausa tara mathoi tara ni thoi dagi hauraga yamna lumna repetition taruk tare talusin diba akoi gi belt sijinabiu exercise tawba matamda khwang soktana ba aduga yariba makoi koina bar si tung lomda yamna chinga khoi pukchi thengna hotna biba masina khwai dagi khoi afaba result pigani hana thamjage manga suba amadi aroiba off season back training exercise si khoi deadlift sina lotion ba yare aibati off season gi matam sida exercise jam na hena ka hena tawbi su matau ta de tawbu khoina manga natraga mari aike mari tawba matam da khoina yochi yari makai lumna sanamina ba khona ba adoga set si deadlift si set mari gumba tawbiu
set mari tawbisida koi repetition jina tara dagina taruk pa manungda tawbiu aduga koi ki khara yanglap tawbidagi repetition tara mu taruga heavy oina tawda repetition yam drabda repetition koi taruk tare mu tawbiba repetition sidagi hena mu tara ga koina thudokna muscle ji satakpa ngamde aduga yamna checksin bigdaba amana koina bell si kaubiganu aina si yangena bell father giwanya do lumna tawdi bell father nga yade aduga puri kwangji makha tabada matak telekot pada non tabada aduma koi kauba yade koi kwangji straight on thambiba chumjing chumna thambiba kwangji round oina poirap tawga man nam bolagadi kwangji sokpugi chansi yamno wangi aduna deadlift si yam sokan bane aduna yam checksin biu kwangji tingna thamnanaba kanglei irecha mayam pun maupu ayaki video asibu yang bibudamak thagatjari mathangi arms exercise tawbada amu unarsi like share tawbiu amadi subscribe tawbiu thagatjari